ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯒ ꯊꯥꯔꯒ ꯄꯨꯜꯂꯞꯅ ꯃꯔꯤꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯤ꯫ ꯌꯨꯝꯁꯤꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯣꯏꯕꯁꯨ ꯌꯥꯝꯅ ꯀꯣꯏꯅꯔꯝꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯄꯨꯜꯂꯞ ꯆꯠꯄꯤ, ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ, ꯊꯥꯕꯜ ꯆꯠꯁꯦ, ꯑꯁꯨꯃꯥꯏꯅ ꯄꯨꯜꯂꯞ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯊꯥꯕꯜ ꯆꯠꯄ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯕꯅꯤꯅ ꯅꯨꯄꯤꯈꯩ ꯂꯣꯏꯅ ꯈꯪꯅꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯀꯣꯏꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯩꯇꯕꯅꯤꯅ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯈ꯭ꯔꯒ ꯐꯤꯌꯥꯟꯈꯣꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯅꯤꯅ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯗ ꯐꯥꯎꯕ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯉꯝꯗꯕ, ꯑꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ? ꯍꯣꯏꯗ, ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯤ ꯀꯅꯥꯅ ꯄꯥꯏꯕꯤꯗꯣꯏꯕ? ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗ ꯅꯪ ꯑꯃ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯔꯤꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯔꯦꯝꯅꯗꯨꯅ ꯑꯩꯉꯣꯟꯗ ꯈꯣꯏꯗꯧ ꯊꯤꯠꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯗ ꯇꯥꯟ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯆꯤꯟꯗ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯗꯤ ꯅꯣꯏꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯀꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯄꯣꯛꯑꯝꯈꯤꯔꯣꯏꯅꯦ? ꯄꯣꯛꯇ꯭ꯔꯤꯌꯦ, ꯑꯗꯨꯅꯕꯨ ꯀꯣꯏꯗ꯭ꯔꯤꯕꯅꯤ, ꯉꯥꯏꯔꯤꯕꯅꯤ ꯄꯣꯛꯂꯛꯀꯅꯤ꯫ ꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯕꯜ ꯃꯐꯝ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯁꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯕ꯫ ꯌꯥꯎꯒꯗꯕꯅꯦꯕ, ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯩꯇ꯭ꯔꯦ, ꯀꯔꯥꯏꯗꯒꯤ ꯐꯖꯕ ꯑꯗꯨꯗꯤ ꯃꯥꯏ ꯑꯄꯥꯝꯕ ꯈꯜꯂꯒ ꯄꯥꯏꯅꯔꯕꯅꯤꯅ ꯍꯩꯇꯕ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕꯗꯗꯤ ꯉꯥꯏꯍꯥꯛ ꯆꯠꯂꯝꯃꯒ ꯃꯤꯡꯐꯥꯎ ꯍꯪꯗ꯭ꯔꯤꯀꯥꯟꯗ ꯑꯃꯅ ꯑꯃꯨꯛ ꯊꯠꯆꯜꯂꯒ ꯃꯨꯟꯈꯤ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯕꯖꯥꯔ ꯃꯅꯤꯡ ꯑꯗꯨꯗ ꯁꯥꯡꯅ ꯆꯪꯈ꯭ꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯊꯥꯕꯜ ꯃꯆꯥ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ, ꯚꯥꯏ, ꯅꯣꯏꯗꯤ ꯊꯥꯕꯜ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯣꯡꯕꯅꯤꯅ ꯅꯣꯏꯗꯤ ꯍꯩꯔꯝꯅꯤ, ꯑꯗꯣ ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯕ ꯃꯐꯝꯗ ꯆꯣꯡꯕ ꯏꯀꯥꯏꯖꯩꯌꯦ꯫ ꯑꯁꯤꯒꯤ ꯊꯥꯕꯜ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯇꯝꯕꯤꯌꯣ ꯂꯥꯛꯑꯣꯅꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯆꯠꯄꯁꯨ ꯅꯠꯇꯦꯕ, ꯇꯝꯍꯟꯒꯦ ꯍꯥꯏꯅ ꯆꯠꯄꯅꯦꯕ꯫ ꯑꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯈꯩꯗꯨꯅ ꯊꯥꯕꯜ ꯇꯝꯕꯤꯔꯒ ꯆꯣꯡꯕꯗꯒꯤ ꯍꯩꯕ ꯍꯧꯔꯛꯄꯒꯤ ꯌꯥꯝꯅ ꯆꯣꯡꯅꯤꯡꯕ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗꯣ ꯌꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯥꯕꯜꯗꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯣꯡꯅꯤꯡꯂꯦ꯫ ꯆꯣꯡꯕ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤ ꯃꯊꯪ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯒ ꯅꯨꯄꯤ ꯑꯃꯒ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯑꯩꯁꯨ ꯃꯁꯛꯇꯨꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯝꯗꯦ꯫ ꯊꯥꯕꯜ ꯑꯗꯨ ꯔꯥꯎꯟ 2-3 ꯉꯥꯏꯍꯥꯛ ꯆꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯅꯍꯥꯟꯈꯩꯒ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ, ꯉꯁꯤ ꯈꯛꯇ ꯆꯣꯡꯕꯁꯤꯗ ꯑꯩꯅ ꯆꯣꯡꯂꯤꯕ ꯊꯥꯕꯜ ꯑꯁꯤ ꯁꯣꯏꯔꯕ ꯖꯥꯠꯂꯥ, ꯍꯩꯇꯗꯨꯅ ꯅꯣꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤꯗꯨꯕꯣꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯄꯥꯗꯣ ꯏꯐꯨꯟ ꯉꯛꯇ ꯅꯞꯄꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯪꯒꯤꯁꯨ ꯏꯐꯨꯟ ꯉꯛꯇ ꯅꯞꯄꯤꯅ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯃꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯤꯡ ꯀꯔꯤ ꯀꯧꯒꯦꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯊꯣꯏ ꯀꯧꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯅꯪꯒꯤꯁꯨ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯪꯅꯁꯦ, ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯁꯦ ꯍꯪꯂꯨꯕ ꯃꯇꯝꯗ ꯍꯔꯥꯎ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯕꯨꯡ ꯀꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯃꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯜꯂꯗꯨꯅ ꯑꯁꯤ ꯑꯣꯏꯔꯦ ꯃꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯎ ꯂꯧꯏ, ꯕꯤꯠ ꯂꯩꯀ ꯍꯥꯏꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ꯫ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯣꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯈꯪꯅꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯣꯡꯂꯦ꯫
ꯏꯃꯥꯟꯅꯕ ꯃꯈꯩꯅ ꯑꯩꯉꯣꯟꯗ ꯕꯥꯏ ꯆꯠꯁꯤꯜꯂꯛꯑꯣ ꯋꯥꯔꯦ ꯍꯥꯏꯅ ꯀꯧꯊꯣꯔꯛꯄꯁꯨ ꯑꯩꯁꯦ ꯅꯨꯃꯤꯠꯇꯣ ꯂꯥꯏ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝꯗ ꯀꯁꯨꯡ ꯍꯟꯍꯟꯅꯤꯡꯗ꯭ꯔꯦꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯊꯥꯕꯜ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯣꯡꯉꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯔꯝꯗꯦ ꯀꯥꯟꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯣ ꯅꯪ ꯑꯁ꯭ꯋꯥꯏꯗꯒꯤꯔꯣ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯧ ꯃꯥꯅꯦ ꯁꯤꯗꯒꯤ ꯊꯣꯡꯁꯦ ꯂꯥꯟꯊꯣꯛꯂꯒ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯃꯤꯡꯁꯨ ꯈꯪꯂꯦ ꯌꯨꯝꯁꯨ ꯈꯪꯂꯕꯅꯤꯅ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨ ꯂꯣꯏꯗꯣꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯏ ꯂꯥꯛꯅ ꯂꯝꯕꯤꯗ ꯏꯃꯥꯟꯅꯕꯈꯩꯅ ꯑꯦ ꯅꯍꯥꯟꯈꯩ ꯊꯥꯕꯜ ꯆꯣꯡꯉꯨꯗꯤ ꯌꯥꯗ꯭ꯔꯒ ꯑꯁꯤꯒꯤ ꯊꯥꯕꯜ ꯃꯁꯥ ꯊꯨꯠ ꯂꯥꯎꯕꯤꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯇꯥꯅꯒ ꯆꯣꯡꯉꯤꯅꯦ ꯅꯪꯅ ꯉꯁꯥꯏ ꯅꯣꯛꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯏ ꯑꯩꯅ ꯅꯣꯏ ꯈꯛꯇ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯣꯛ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯔꯕꯅꯤꯅ ꯅꯣꯏꯒꯤ ꯐꯤꯌꯥꯟ ꯑꯣꯏꯔꯔꯣꯏꯅꯦꯀꯣ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯊꯣꯡꯒꯥꯟ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯗꯣ ꯑꯩꯒꯤ ꯉꯁꯥꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯪꯅꯔꯛꯄ ꯅꯨꯄꯤꯗꯣ ꯃꯃꯤꯡꯁꯨ ꯈꯪꯉꯦ ꯃꯌꯨꯝꯁꯨ ꯈꯪꯉꯦ ꯍꯌꯦꯡꯗꯤ ꯑꯝꯇ ꯀꯣꯏꯔꯨꯁꯤꯗꯅ ꯅꯣꯏꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯎꯅꯃꯟꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯃꯍꯥꯎ ꯑꯃ ꯂꯧꯔꯨꯁꯤꯕ ꯁꯤ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯨ ꯍꯣꯏ ꯅꯪꯇ ꯉꯟꯅ ꯂꯣꯏꯁꯜꯂꯣ ꯑꯩꯈꯣꯏꯕꯨꯗꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯅꯗꯨꯅ ꯇꯨꯝꯈꯤ ꯑꯩꯗꯤ ꯇꯨꯝꯕꯗꯣ ꯌꯥꯗ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯊꯟ ꯈꯛꯇ ꯑꯩꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯗꯨꯅ ꯋꯥꯈꯜꯁꯦ ꯇꯔꯪ ꯑꯃꯗ ꯆꯠꯇꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠ ꯑꯁꯤ ꯎꯏꯁꯟꯕꯗ ꯃꯪꯗ ꯐꯥꯎꯕ ꯍꯦꯛ ꯊꯥꯕꯜ ꯆꯣꯡꯉꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯃꯈꯩꯒ ꯑꯩꯒ ꯅꯨꯄꯤꯗꯨꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯅꯤꯡꯉꯤ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯩꯅꯤꯡꯉꯤ ꯏꯃꯥꯟꯅꯕ ꯃꯈꯩꯅꯁꯨ ꯑꯩꯁꯦ ꯅꯣꯡꯅꯔꯕꯅꯤ ꯀꯩꯅꯣ ꯚꯥꯏ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯛꯄꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯅꯪ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯏ ꯀꯣꯏꯊꯣꯛꯇꯅ ꯀꯣꯏꯕꯗꯤ ꯉꯥꯎꯋꯦꯗꯣ ꯆꯨꯝꯖꯥꯅꯤꯍꯦ ꯁꯨꯝꯅꯐꯥꯎ ꯊꯤꯅ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯁꯤꯗꯒꯤꯗꯤ ꯏꯃꯥꯟꯅꯕ ꯃꯈꯩꯗꯨꯅ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯗ ꯇꯧꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯒ ꯂꯣꯏ ꯀꯥꯏꯅꯔꯅꯤꯗ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯎꯅꯔꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕ ꯃꯈꯩꯗꯣ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯑꯩ ꯏꯊꯟ ꯈꯛꯇ ꯆꯠꯂꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤꯗꯨꯗ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯦ ꯃꯥꯁꯨ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯊꯣꯛꯂꯛꯑꯝꯗꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯜꯂꯛꯏ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕ ꯃꯈꯩꯗꯨꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯏꯊꯟ ꯈꯛꯇ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯂꯩꯀꯥꯏ ꯑꯗꯣ ꯃꯤ ꯌꯥꯝꯅꯁꯨ ꯇꯥꯔꯝꯗꯦ ꯂꯧꯕꯨꯛ ꯑꯣꯏꯅꯁꯨ ꯇꯧꯕꯅꯤꯅ ꯋꯥꯄꯟꯅ ꯑꯌꯥꯝꯕ ꯅꯝꯅ ꯍꯧꯏ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯒꯤ ꯋꯥꯄꯜ ꯂꯣꯏꯅ ꯍꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ ꯑꯩꯅ ꯐꯝꯂꯤꯕ ꯑꯗꯨꯁꯨ ꯋꯥꯄꯟ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯈꯤꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯁꯣꯜꯂꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯊꯥꯡꯃꯩ ꯂꯦꯝꯇꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯏꯗꯣ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯄꯨ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯔꯥꯏꯗꯒꯤ ꯍꯅꯨꯕꯤꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡꯃꯩ ꯂꯦꯝꯇꯣꯟ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯥꯡꯖꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯤꯕꯗꯨꯕꯨ ꯃꯅꯥꯇꯣꯟꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯅꯥꯗꯒꯤ ꯑꯝꯇ ꯄꯥꯟꯗꯦ ꯁꯤꯠ ꯅꯥꯜꯂꯤꯗꯨꯕꯨ ꯑꯩꯕꯨ ꯑꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯦꯅꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯋꯥꯄꯜ ꯑꯗꯣꯝꯗ ꯍꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯑꯝꯃꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯗꯣ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ ꯃꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯁꯤꯅꯗꯤ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯕꯨꯠ ꯊꯣꯛꯄ ꯖꯥꯠꯂ ꯍꯌꯦꯡ ꯑꯣꯏꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯍꯥꯏꯗꯣꯛꯇꯔꯦ ꯍꯥꯏꯔꯨꯔꯕꯗꯤ ꯀꯂꯛꯄꯦꯂꯤ ꯅꯪ ꯈꯛꯇ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯆꯣꯞꯃꯜꯂꯤ ꯍꯥꯏꯅ ꯉꯥꯡꯉꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯁꯥꯏꯀꯜ ꯑꯃ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ
ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯗꯨꯀꯥꯟꯗꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯇꯥ ꯆꯥꯟꯅꯗꯨꯅ ꯑꯩꯅ "ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯕꯨꯠ ꯊꯣꯛꯄ꯭ꯔꯣ? ꯑꯩ ꯉꯔꯥꯡ ꯅꯪ ꯊꯦꯡꯂꯐꯥꯎꯕ ꯉꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ"꯫ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃ ꯃꯃꯥꯏꯗꯣ ꯁꯤꯠ ꯅꯥꯟꯈꯩ ꯀꯩꯝꯇ ꯄꯥꯟꯗꯕꯤꯗ ꯊꯣꯛꯂꯛꯏꯅꯦ꯫ ꯁꯤ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯅꯪꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯪ ꯅꯍꯥꯟꯈꯩ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯅꯨꯕꯤ ꯑꯃ ꯊꯣꯛꯑꯦꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯕꯅꯤ꯫ ꯑꯁ ꯅꯪ ꯍꯤꯡꯍꯧꯔꯤꯗꯨꯕꯨ ꯅꯔꯥꯏꯕꯛ ꯐꯗꯨꯝ ꯐꯩ, ꯑꯗꯨꯕꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀꯅꯥꯝꯇ ꯍꯤꯡꯗꯦꯅ ꯍꯥꯏꯅꯔꯤꯅꯤ"꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯕꯨꯡꯗꯣ ꯀꯤꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ꯫ "ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯕꯨꯠꯁꯨ ꯀꯤꯕꯅꯤꯅ ꯍꯌꯦꯡꯈꯩꯗꯤ ꯅꯨꯃꯤꯗꯥꯡꯗꯒ ꯑꯝꯇ ꯂꯨꯝꯕ ꯂꯥꯛꯆꯔꯔꯣꯏꯒꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯉꯥꯡ ꯂꯥꯛꯀꯦ, ꯅꯪꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯎꯀꯣ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯕꯨꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯇꯝꯗꯣ ꯐꯅ ꯀꯨꯏꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯕꯨꯡꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯁ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯗ, ꯃꯇꯝ ꯈꯔꯒ ꯑꯃꯨꯛ ꯂꯩꯈꯤꯁꯦ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯕꯨꯡꯅ "ꯉꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯦꯟꯗ꯭ꯔꯤꯈꯩ ꯑꯩ ꯅꯣꯏ ꯑꯁꯤꯗꯒꯤ ꯁꯨꯡꯍꯜꯍꯜꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯗꯨꯒ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ "ꯗꯥꯕꯨꯡ ꯆꯠꯂꯣ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯣꯕ, ꯅꯨꯃꯤꯠ ꯇꯥꯁꯟꯈ꯭ꯔꯗꯤ ꯅꯍꯥꯟꯒꯤꯗꯣ, ꯉꯁꯤꯗꯤ ꯊꯦꯡꯅꯔꯗꯤ ꯍꯤꯡꯕꯩ ꯋꯥ ꯂꯩꯇꯦꯍꯦ"꯫ ꯑꯁꯨꯝꯅ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯗꯕ ꯑꯣꯏꯗꯤ ꯐꯕ, ꯃꯃꯥꯡꯗꯁꯨ ꯑꯃꯨꯔꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯣꯏꯕ ꯈꯟꯗꯨꯅ ꯅꯤꯡꯃꯥꯡ ꯑꯁꯤ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯐꯝꯃꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯨꯝꯗꯅ ꯋꯥ ꯑꯗꯨ ꯐꯔ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ "ꯑꯣ ꯍꯧꯔꯕ ꯃꯥꯜꯂꯦ" ꯈꯟꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯇꯛꯄꯒꯨꯝꯗꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯊꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯤꯕ ꯃꯈꯩ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯅꯔꯛꯏ꯫ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯕꯒꯨꯝꯅꯁꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥ ꯃꯇꯣꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠ ꯑꯃ ꯆꯣꯡꯗꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯏꯟꯅꯔꯛꯄꯗꯨ ꯎꯕꯗꯒꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯑꯗꯨꯝ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯩꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯇꯥꯅꯔꯛꯄ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯟꯅ ꯇꯥꯅꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯌꯧꯔꯕꯗꯤ ꯑꯩ ꯍꯤꯡꯒꯅꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯅꯤꯡꯗ ꯇꯥꯅꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯟꯅ ꯇꯥꯅꯔꯛꯂꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯈꯨꯔꯨꯝꯗꯨꯅ "ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ, ꯅꯆꯥ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ" ꯈꯟꯗꯨꯅ ꯀꯟꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯗ ꯇꯥꯅꯔꯝꯕ ꯑꯗꯨ ꯐꯈ꯭ꯔꯦ꯫ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯤꯡꯗ ꯇꯥꯅꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡ ꯑꯣꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯍꯅꯨꯕ ꯑꯃ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯆꯩꯁꯨ ꯁꯨꯗꯅ ꯆꯠꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯈꯜ ꯑꯗꯨ ꯅꯦ ꯇꯥꯏ꯫ "ꯑꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯁꯨ ꯆꯠꯂꯤ, ꯑꯩ ꯈꯛꯇ ꯅꯠꯇꯦꯅꯦ, ꯑꯍꯜ ꯑꯃꯁꯨ ꯆꯠꯂꯤꯕꯅꯤꯅ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯔꯝꯕ ꯑꯗꯨꯈꯔ ꯐꯔꯗꯨꯅ ꯑꯍꯜ ꯑꯁꯤꯅ ꯆꯠꯂꯤꯕ ꯃꯅꯥꯛ ꯑꯁꯤꯗꯗꯤ ꯌꯧꯔꯒꯦ ꯈꯟꯗꯨꯅ "ꯑꯍꯟꯅ ꯆꯠꯄꯕꯨ ꯀꯌꯥꯝ ꯊꯨꯅ ꯆꯠꯀꯅꯤꯒꯦ, ꯑꯩ ꯆꯦꯜꯂꯒ ꯇꯥꯅꯔꯒꯦ" ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯒ ꯇꯥꯅꯔꯛꯏ꯫ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗꯤ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯝꯗꯦ꯫ ꯐꯅ ꯌꯥꯝꯅ ꯆꯦꯟꯆꯠ ꯆꯠꯂꯒ ꯇꯥꯅꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨ ꯌꯧꯔꯝꯗꯦꯀꯥꯟꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯨꯕ ꯇꯥꯔꯕꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯌꯧꯔꯕꯗꯤ ꯍꯤꯡꯂꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯂꯥꯞꯅ ꯎꯕꯗꯒꯤ ꯃꯤꯠꯇ ꯎꯈ꯭ꯔꯤꯕ ꯍꯅꯨꯕ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯝꯕ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯂꯤ
ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯇꯥꯏꯕꯪꯃꯤ ꯍꯅꯨꯕꯗꯤ ꯑꯣꯏꯔꯔꯣꯏ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧꯁꯤ ꯁꯣꯏꯗꯅ ꯑꯩꯅ ꯉꯁꯥꯏ ꯈꯨꯔꯨꯝꯈꯤꯕ ꯑꯗꯨꯗ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯊꯤꯟꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯩꯁꯨ ꯌꯨꯝ ꯌꯧꯗꯣꯔꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃ ꯁꯣꯔꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯅ ꯍꯧꯏ꯫ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨ ꯊꯥꯏꯅꯗꯒꯤ ꯂꯥꯏ ꯏꯜꯂꯤ ꯍꯥꯏꯕ ꯍꯩꯅꯧ ꯄꯥꯟꯕꯤꯅꯤ, ꯑꯗꯨꯕꯨ ꯌꯥꯟꯊꯠꯇꯕꯤꯗ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯗꯨꯃꯛ ꯍꯧꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯥꯏ ꯂꯩꯕꯗꯨ ꯌꯥꯟꯊꯠꯂꯨꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯌꯥꯟꯕ ꯀꯤꯕꯗꯒꯤ ꯌꯥꯟꯗꯕꯤꯗ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯧ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯗꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯨꯏꯁꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯉꯁꯥꯏ ꯀꯤꯔꯝꯕ ꯑꯗꯨ ꯐꯈ꯭ꯔꯕꯅꯤꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯑꯩꯁꯨ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯦꯟ ꯑꯗꯨꯗ ꯑꯃꯨꯛꯀ ꯄꯥꯎꯈꯨꯝ ꯄꯤꯕꯒꯨꯝꯗꯅ ꯑꯩꯁꯨ ꯍꯟꯗꯨꯅ ꯈꯣꯡꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯖꯤꯟꯕ, ꯑꯃꯨꯛ ꯈꯣꯡꯂꯛꯄ, ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯖꯤꯟꯕ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯗꯨꯅ "ꯀꯩꯅꯣ ꯄꯥꯕꯨꯡ, ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎꯕ ꯇꯨꯝꯗꯕꯤꯗ ꯀꯅꯥ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯅꯣ?" ꯍꯪꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ "ꯅꯪꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ?" "ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯃꯥꯟꯅꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯍꯟꯅꯔꯛꯂꯦ, ꯅꯪ ꯍꯪꯕꯗꯁꯨ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏ꯫ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯗꯨꯒ ꯅꯪꯅ ꯑꯁꯤꯗ ꯍꯨꯏꯁꯦꯟ ꯈꯣꯡꯖꯤꯜꯂꯤꯁꯤꯅ ꯀꯔꯤ? ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯕꯗꯤ ꯈꯣꯡꯖꯤꯜꯂꯨꯅꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏ? ꯑꯗꯨꯒ ꯃꯥꯅ ꯑꯁꯤꯗꯩꯁꯤꯗ ꯃꯤꯅ ꯍꯨꯏꯁꯦꯟ ꯈꯣꯡꯖꯤꯜꯂꯒ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗꯅꯒ ꯂꯥꯛꯑꯗꯅ" ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ "ꯄꯥꯕꯨꯡ, ꯍꯨꯏꯁꯦꯟ ꯈꯣꯡꯕ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯨꯕꯗꯒꯤ ꯄꯥꯕꯨꯡꯅ "ꯇꯨꯃꯤꯟ ꯂꯩꯌꯨ, ꯁꯦꯠꯂꯤꯕ ꯅꯐꯤ ꯅꯔꯣꯟꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯎ, ꯏꯔꯨꯖꯔꯒ ꯅꯪ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯆꯪꯒꯗꯕꯅꯤ꯫ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯅꯪ ꯈꯪꯗ꯭ꯔꯤꯕꯔꯥ?" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯁꯨ "ꯈꯪꯗꯦ ꯄꯥꯕꯨꯡ" ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯠꯂꯝꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯔꯨꯖꯔꯒ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯇꯨꯅ ꯄꯥꯕꯨꯡ ꯏꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, "ꯃꯇꯨꯡ ꯃꯅꯥꯎꯗꯒꯤꯗꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯁꯤꯗꯒꯤ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯄ ꯇꯥꯔꯒꯗꯤ ꯅꯃꯥꯏ ꯑꯗꯨ ꯍꯩꯅꯧ ꯑꯗꯨꯗ ꯌꯦꯡꯉꯝꯗꯕꯤꯗ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯥꯕꯨꯡꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯗꯕꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯖꯔꯤ꯫ ꯄꯥꯕꯨꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ "ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯗ ꯍꯨꯏꯁꯦꯟ ꯈꯣꯡꯂꯛꯂꯕꯗꯤ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯉꯨꯅꯨ, ꯄꯥꯎꯈꯨꯝ ꯄꯤꯔꯨꯅꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ꯫ ꯄꯥꯕꯨꯡꯈꯣꯏꯗ ꯍꯪꯂꯨꯔꯕꯁꯨ ꯄꯥꯕꯨꯡꯈꯣꯏꯁꯨ "ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯏꯁꯦꯟ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯨꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯃꯔꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯝ ꯑꯊꯦꯡꯕꯗ ꯏꯊꯟꯈꯇ ꯆꯠꯄ ꯑꯁꯤ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨꯒ ꯊꯨꯡꯅꯗꯨꯅ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫